अहानमक्तदा गुड मॉर्निंग डायमंड थोरम असिबु ताबिरिबसिंगबु जेम्स हाइगुजमना तरामनो उक्चरी ngasiगी थोरम असिगी हानबदा नुंगतिगी फोंगलिबा पाउसिगी मरोइबा पाउ पिजरी ngasi nomaijing numit December gi tang ohum ingso lising ni tara taret yai faraba purnima numit ki ngasi gi maroiba pauda framework agreement ki matang da political party amading CSO singi apunma mifam pangthukduna amatta oina chatminanaba haina warep lawkre nahal numidang wairam turel da ta kibi maunaha seina phangle hari handloom amadi handicraft na manipur gi setmilon pagalhan bada mateng oiduna lakli temcha kipken Nandalan gi John 17 robot miyam na utkre More lambi gi ban hantokre Lai yekpa amani haibada lai adu riksogi maning da yek libra haibagi wahang hangnarakli lai shram mina Assam Rifles ta bom gi attack ohum chathaduna bom pukhai hankre UNC na gaikhangam boycott tawkiba se lebak macha ta da bani haina framework agreement da UNC gi Philip Karino haina congress na hankre lamdam asigi miyam da achauba mipaiba mapokliba framework agreement asigi matang da all political party amasung CSO singi oiba mifam ama pangthokthuna khenaba yaudana punna chapmanaba miyeng da chapminanabagi chapminaba haiba wafam da ware manga amato ina pass tawduna yana khre hai UCM amuko amadi CCSK na sinduna ngarang Manipur Press Club to pangthokiba mifam aduda All India Trinamool Congress CPI NEIDP Nationalist Congress Party Lok Janashakti Party Janata Dal UMPDF Loinana National People Party Manipur Pradesh Congress Committee CPIM Loinana Shiv Sena gi mihutsinga sarugyaki adubu BJP na luchingba lengak asida yauriba Naga People's Front mifam aduda sarugyaki de hari Ngarangi mifam aduda Manipur da leriba political party sing amasung CSO singi stockholder punamak khenaba thamdana chapmanaba miyeng amada sangsinminaba loinana November gi tang 19 da pangthokkodoriba open dialogue da on the ngapigani dialogue on the possible outcomes of the framework agreement lawkiba miyang gi warep adu amuk hanna reform tawba loinana framework agreement asigi matang da political party sing natraga apunma political party gi khongthang da miyamna warep asigu kai khomnaba loinana athuba matamda political party singi apunba political party sing na framework agreement asigi matang da central leaders sing da taksin ba haina loinana civil society organization sing gi apunba timama athuba matamda central leaders sing unaba loinana framework agreement asigi matang da paksan general awareness campaign pangtok pa haiba warep manga lokhe hai Nahan numidang wairam yachanglakpada turel dagi sing sokluni haina kumthagibadagi ising da tasinbadagi lupkhibadagi thiba phangdana lerakhibi maunaha ngarang ising mahakna lupkiba mapam aduda irap lapnadana turel dagi sina phangkhre hari thaudo se thobal khemon ge thobal turel marinda thokibani lekhidrabi maunaha adugi maming thongram ningol jumnam ongbi binorama elais abeshna kowi masagi chahi koni thoisure mapurubagi mingna wai khamba kowi hari Mahak turel da lukibadagi Tawal Fire Service ki team amana su miyam ga loinana thibagi khungul likibada numit aduda phangbangam kidabani hari Assam Rifles ki road opening patrol ROP duty tawduna area domination tawbatim amada improvised explosive device IED mathang pokhai handuna afaba makhal gi nongmai sing kapsun duna ambush torkre hari thodo gasi
nahan nongalamdai pung 3:30 taba matamda Kamjong district ki police station gi nopok lomda leiba kilometer 15 rom chalaga leiba Lukhan village amadi IC village ani gi marakta leiba lambi gi mafam amada thokibani ROP kam area domination duty pangthok liba AR gi personnel sing adu 38 suba battalion D company gi personnel sing makoina IC village ta sinduna pangthokiba free health camp amaga mari leinana lakadaba battalion asigi major Jagannath na luching lakadaba kanboi amagi mangoina na duty odo pangthoktuna leiringeda lalhoba kangbu amana IED ahum pokhai halakpaga loinana nongwai kapsiluktuna attack chatharakibani hairi tawdok asida AR ge maikai de kisu light machine gun LMG na chingba season aduna khut handuna laloba singi mathakta nongwai kapna ke hairi adubu tawdok asigi matangda pause singna police tagi phangba paudi numidang athengba phauda sunrise phalgi maikai de tawdok adugi matangda police station da formal oina report toruk tabana kopa marul amata khangba ngamdri loinana tawdok asida nakan ani gi manungda asi ana amadi aso open yaukibra amadi yaukidabra haibadu hojik phawbagiri pawchi chapchana khangba ngamdri hairi United Naga Council na hanagi Deputy Chief Minister amasung Congress ki luchingba gakhangam bu boycott tawre naga taba area da changba yaroi karigumba changhalam labadi madugi daita changhaliba singna pugadabani haina phongdoliba wafam asi leibak macha ta da bu wafam ni haina Manipur thugaina ba honariba luchingba amabu athingba thamlakpa haibasi UNC na makhoi asengma masak adu takthok jarabani framework agreement ta UNC gi firep karino haina Congress party na hangli Congress babanda pangthok pa pau gi mifam amada party asigi wangang loi KS Jaikesan na hai UNC gi amasung lalhalop kharana Congress party gi luching basi chingda changba yaroi haina handak da pangthok ki ba Vidhan Sabha mikhal da chingda seat mapan phangki ba aduna praja sing UNC natraga khulai paiba lalobu singi diket ta chatte haibasi mayek sing na taklabani UNC asi karamba lupno haina masa masa gi nong manong magi takthok cheribani UNC na Manipur gi dama khanba loop ama oiramba tarabadi framework agreement ama khoi gi firep adu karino haina miyam na phongdokpiro Manipur gi ngamkai hongdok ongjin tawba state manungda state ama semba state manungda lengak ani leibada UNC na sagut pra haibadu sengdokpham thoi loinana NACN IM UNC amasung BJP haibasi triangle amagi nakal ahungumani makhoi asi chatminade haina UNC na sengdokpa ngambra haina hangni loinana Manipur thugaina ba kanana honai haibadu miyamna khangnarba wafamni lamdam masida political gi oiba sakti pinana ba honabada karamba sakti seasonai haibasi khangnarba wafamni adubu Congress party gi oina lebak mache tagadaba wafam di kaidongnung da su sogaloi haina mahana makhatan haigi madumaktana Congress na madugi mayokta leptuna framework agreement ta Manipur gi nungnang gadaba wafam yorokpa amadi madugi mayokta protest gi khongjang sangsilibani Naga sengi sakti gi wafam lakpada Congress na taram na ugli tawbutabu chingmi tami gi oiba lisang sitna leiraklaba mari adu kairaba amasung state manungda administration ani thokpa yaba chingtam tongan tongan na tagadaba wafam Congress na kaidongaida sogaloi haina mahana makhatana phongdoki Demonetization gi matogumna ahing amada framework agreement lautokloi hainingai leite haina hanagi Chief Minister Okram Ibobina phongdokre BJP gi chindana ama haiba thabaktana ama tawba thawong asina demonetization da ahing amada lupa lising chapi amasung changwa chapi muthatle haina lauthokiba mataw adugumna framework agreement ta yauribu wapem sing asi chatnaragani haina ahing amada home minister na lautorloi hainingai leite haina hai madu torobadi Manipur da chauba irang ama thoklakadaba madu dagi kannanabagi dama Congress na waka mifam masi chathabani haina Congress na phongdokre Pasoi Block Congress Committee na sinduna sagolbol tera lokham lerakta community hall na pangthokiba framework agreement ta yauribu wapam sing miyam na phongdokadabani haiba dabi toraduna Pangthokiba wakhat mifam na wangaladuna hanagi Chief Minister Okram Ibobina hai agreement ama tawnoba matamda masigi miyamna hekta khangnaba yarabani adubu chahi ani helaba phawda haidoktana thambaibasi yamna chingneningai oiba wafam amani sasan tawbada yauriba kangbuna framework agreement haibase karisu natte haiba tarabadi maduda kari yauribage haibadu haidokpada kari kaibalibuge NACN IM amadi mikhal mamangda khulai oina seasonary loinana India government ka chapminariba amasung
Manipur da su satminariba NPF amasung NACN-IM na sponsor toba political party amani haibasi arot panati. India ki constitutional head oriba President Ramnath Kovind na Nagaland da Hornbill haudokpagi thorom amada Naga ki isu asi warosin purukna na bagi matam yamna naksilak le loirabugumani hairakpa asi miyamna pakatpa hena hengale hari. President haibasi lebak asigi constitution head ni supreme leader ni mahakumba amana authority yaudana tarai ni hekta haibi yabanati. NACN-IM gi isu asi loisilak labugumani hairakpa asi Congress na leiba yaraktribasi wafam asiten. Loinana Congress party is asina isu amagi warosin purukpa matamna pamdaba amata leite awang no pog station da santi purukpaknaba lai khuram libani adubu authority leitaba mawngda hojik sasin tawriba Manipur gi BJP gi luchingba government asina NACN-IM na sponsor tawriba NPF government asiga sungchat chatminaroi haina mikhal mamangda haidokiba adu hojikti chatminari hanglubu matamda madu mikhal gi vote khomagi haikibani madu chatnaba yaba wanate haraklibani asigumba daita leitana wangang liba asina Prime Minister na mikhal gi campaign da IM gi warosin puruknabada Manipur gi lam soholoi haina hairamba adu mikhal mamangda vote khombani haikibani chatnaba yaba nate hairak kari amuk thokani BJP sarkar ase daita leitaba wangang kayana praja sing hena chingnahanba leire agreement ase khudak ta phongdol urarbadi madugi pamdaba thodok kya tholok pai yai haina lobadagi hojik phawba haidokta tuminna leiribani Sahi lising ani helaba Manipur gi ngomkhai ase thugaina bahonariba ase Congress na sungya yaba ngamloi British India thadok lamba matamna oikiba Manipur gi ngomkhai adudi hongdokpa Congress na sungya yaroi madu thugaiba kedong du sungamloi maduna thoning daba thodok kya tholok pe yai haina mahana makhadana hairi Handloom amadi handicraft na lamdam asigi semilon pagalan bada achauba mateng oiduna lagli maramaduna khoina amukka hana kan honaduna handloom amadi handicraft asi hena saukhal hanba honaba tai haina cooperation minister Nemchap ki genwa phongdokre Impal ge Hotel Classic Ground da pangthokiba Renu Handloom and Handicraft Development Cooperative Society Limited ki state asida so masagi loisang kunganipan hangdok tuna thoromadu da thoiba mitunglen warol piraduna minister Nemchap ki gen hai ngasidi Manipur da leriba cooperative society sing asi yamna fagale habi ai hana bank tagi loan lorga singbagi hainabi leram dabadu ngasidi loan singbagi hainabi lergle aikoina pukchel sengna cooperative cooperation leina Thabak tawba changi madu tarabadi state asida leiriba thabak phangdabagi problem ase khara makhai ko hon mangamgani maramasina cooperative ki iho ase hena sagatpagi tangai phadaba lei haina mana makhata ki Nandalan gi Zone 17 robot miyam da utkre Johnston Higher Secondary School da class 11 tamliba Thiam Nandalan Zone 17 mingthonba robot ama school asige new hall da ngarang utkre robot asige maming Zone 17 kawi school asige maming Johnston gi JO Nandalal gi mingdagi N amasung kumja lisingani taratret gi 17 lauraga mingthon bani hari Nambol gi Balaram Khul maning lekai digi TS Ishorchan amasung TS Ongbi Chaubi gi machanupa TS Nandalan robot asi season naba yaba lep ki masak sing Horlicks ki bottle ahangba syringe phone gi battery IB set marina chingba season aduna tha ani muk sang na sakibani robot adu ngarang miyam da utkibaga loinana maduna tawbungamba thabak singi haibadi naked wire ani samnahanduna mai thanba Slam kotpa khut amana kap ama thangalaga khut amada amuk pahenba utki Ngarangi thoromadu da chief guest oina saruk ya ke education S ki director TS Kiran Kumar hai khang bakanba amaga loinana oja naidana Nandalan honaduna shaba si Zone 17 haina mingthon robot asi miyam da ule robot asina tawbungamba activity tungda tawbungam haibagi khanba si mai paknaba honasi Government ki maikai ki science promote tawna bahona duna lagli loina mahaki
Innovative oiba wakalon asida zonal amasung national level utpang ngamnanaba honasi. Robot asigi working principle asi karino haiba nainaba amadi changi. Nandalana changsiliba mission asi mai pak nanabagidamata government ki mai kaidigi pangba yaba mating pangani. Nandalana su matungda tarakpada anauba invention sing torpa lamdam asigi mingchat purok na bahona biu haina kiran kumana makata na phongtoki thorom maduda Johnston Higher Secondary Principal A Sangitana President oina sarugaki school asigi chemistry ge lecture CIS Indirana Nandalal bo puning thogat po oina thorom aduda sel gi mating piki hari la yek pa amani hairubada ikai khomnabi bami lamdam asida tangboy lai yekpa amani haiba matamda riksho gi maning dana traga poster yek libra haiba do wahang ama hangi masigi kala si khangbo wat panani miyam da kala si kaya yamna pak chawi haiba si gyan tahan ba amachangi lai yekpi poster yekpi laisram minana phongroli minana handak pangthok kiba second international Imphal art game da saruk yaba lai yekibani sahi tara manga hena delhi da leiduna pamjaba lam asida tamba yaba mahitamle lai chanipan chamapan gi mathakti yektuna lamdam asida yamna khumang chaksun ba ngamlabi nupi painter amani tera yengkhom leraktagi laisram ibomcha amasung laisram ongbi kamala anigi macha marigi manungda khwaidigi atonbi oiribi laisram mina chahi 38 Jawahar Navodaya Vidyalaya khumongda class 12 phawa tamlaba matungda Delhi gi Jamia Millia University da bachelor in painting loiki Makhatana College of Art da master loisin ki mina hojik painter ama oina childhood memory gi thimda lai sing yekli mina na hai Manipur da di lai yekpa sing asi kai khomna bide masi kala si bukhang bo wat pagini haina lawi lai yekpa amani haiba matamda rikso gi maning da natraga poster yekli bra haibo hang asi hek ta hangi marmaduna hena masak takpa ngamna bagi damakta khona bagi tangai phadaba malei mioi ba magi wa nungai asi chinna phongdoi puning da farok wafam sing asi ngangthok trabadi khangba ngamde adubu lai yekpa amagi oinadi emotion sing asi machu mamel na onthokduna kala asigi matengna lai yektuna phongdokpa ngamba phangba asi nungaiba amadi changdamna ningai leite lai yekpa asi nisha makhal amani loinana miyamna art asi career ama oibasu yai haiba asi khangba wale state asidati career haraga doctor amasung engineer khakta oina unai adubu painting asi career ama oina paikhat pamatamda tawwe yaba kaya amalai atopa sinpham singi oina di kana gumagi makhada thabak tawduna sel tan ga doribani adubu artist amagi oina di mahaki wakhal farupa sing adu yekthokpa khaktani miyamna pambagi matung ina mamal naidana art piece adu yonmani loinana masida mingchat phangbathanatana art piece asi artist aduna malem asi thado khraba matamda fawba lengdana lehogani hairi lai yekpa amada thagi paisa lakpagi guarantee leite adubu khangba kanba amadi changi masigi matung ina leibinanaba dumak lakani mahaki oinadi art piece sing asi leiba customer amadi personal client kaya amalei mahaki painting asi lebak asida natana Korea da phawba yole mahaki painting asi lupa lising tara nipan dagi hauraga lak ani phawba piba lai yon khre painting amagi belu asi khangba yamna changi sinpham asida changlabadi khangba kan madarkar lei madu orabadi no masoidana mai pakani Manipur asi culture ina kunba state amani imung khudingi lai yekpa heiba mi amamam adumak lei adubu lamjing lamtak pinaba mi leitaba maramna hairiba kala asi manglaga dumak lei kala asi manghandana miyambu awareness piduna gyan taminaba machangi art ki lambi asi yamna pak chawi haiba khanghanba darkar lei mahaki oina haijariba kala asi lam asibu pamjaba angang singda takpi tambigi haiba wakalon lei adubu lam asida guide taunanaba game amadi workshop na singba mapalamdagi expert sing kauraga pangthoke haibagi pandam amadi thamli hana mahangna makhatana phongdoki Maring Frontier Organization Apex Body ama oriba Maring Uparup Assembly na Tenopan Assembly Constituency gi manungda leiba Maring Purup na tariba khul singda PMGSY Phase Mapan amadi Special Plan Assistance ki makhada sembal lambi sing matam kuina semjinba loisin bite haiduna kaukiba ban handokre hairi Singju Yokhat Pallup Sayol Manipur miyeng makhada Singju Festival Committee na nat ki oiba tongan ba thorong kaya ga loinana Third Singju Festival 2018 lak liba December gi
कुनगनिपान 2018 की जनवरी की निपान फाउबा लमसांग केंद्र की मनुंग चन लेवल लमदेंग लेकाई की लंपाक पांगथोक लगने हाइना सिंगजू फेस्टिवल कमिटी की चेयरमैन डॉक्टर एस मनाउक्तोना फोंदोक्रे मणिपुर प्रेस क्लब तो पांगथोकिबा पाव की मिफम अमदा डॉक्टर एस मनाउक्तोना मखाताना हाई प्रिजर्वेशन एंड प्रोटेक्शन ऑफ इंडिजिनस कल्चर की थीम द पांगथोकदुरबा सिंगजू फेस्टिवल असे पांगथोकपगी मरुइबा पांदमदी इपा इपु सिंगना निंगसिंगबा थोकत्रबा मतमदगी हौना लेबाक लेहाउदा हौजबा मना मसिंग मेडिसिनल प्लांटसिंग असंग अमांतना सेमजबा सिंगजू असी चाबा खक नतना नाट की ओइबा थौरम लाइटिन खुरुंबा क्यादा सिजनरिबसी योखतुना अपुनबगी सक्तम सागननबा होनबनी फेस्टिवल असिगी मनुंग चना मितै पुवारीगा सागोनरगलिबा लिकोन सानबा आरामबाई कांग एग्जिबिशन मुकना थांगता सिंगजू साइकिल रैली सिंगजू की मरमदा सेमिनार ब्लड डोनेशन कैम्प सुमांग कुमई प्रोटेक्शन मिड द स्टार लोइनना राइट्स मीट आर्ट एंड फोटो एग्जिबिशन फैशन फेरेट म्यूजिकल कंसर्ट की थौरम पांगथोगनी फेस्टिवल असिदा बांग्लादेश की डेलीगेट सिंग खक नतना नॉर्थ ईस्ट स्टेट की डेलीगेट कया अमसु सरुक यागदौरी मरम असिना फेस्टिवल असिबु मियामना सोगतपिदुना मतेंग पांगबियु फेस्टिवल मनुंगदा बन अमदि जनरल स्ट्राइक न सिंगबा अमत तौबिगनु हाइना चेरोल असिना मखाताना हाइरी थौबाल कैथेल नुपी लुप की थौ पुबसिंग सिंदोकनबा लेमनख्रे हाइरी थौबाल कैथेल नुपी लुप की थौ पुबसिंग सिंदोकनबा मसुंग थौबाल म्युनिसिपल काउंसिल न सागलिबा असि मियाम गी मायोक्तनी मरम असिना थुबा मतमदा लोकथोकनबा वारेप नदुना खंगनख्रे हाइरी थौबाल कैथेल फंबी नुपी सिंगी मिफम पांगथोकनबा मतुंगदा कैथेल नुपी लुप की अनौबा थौ पुबा खन्ननबा लेमनखिबने हाइरी मिफम मदुना मखाताना लुप की थौ पुरिबसिंगना थौबाल म्युनिसिपल काउंसिल की मियोइसिंगा यानरगा हुरान लनादा पोटफम सारंबा अमदी मियाम की अनिंगबगी मायोक्ता कना अमत तानरमदना कुशी राशि द थबक तोरंबगीदमक लुप की थौ पुरंबसिंग अदु हौकिबा सगुल से नुमित नवेंबर की 30 लोकथोकले लोइनना सिजनरंबा लेटर हेड अमदी सिल सुचनररोई हाइना मखाताना वारेबसिना लौरे हाइना चेरोल अमा फोंदोले इम्फाल शहर लुनाना थमनबगी मियेंग द स्ट्रीट वेंडर सिंग 2011 मेगी थादगिना ngasi phawba lampen supermarket ta singmi tami puna phaminoduna jati punamaki apunma kaithel oina ngasi phawba leiri aduba nungjo nungsa gi awaba kaya mayong nariba si kongnanabagi damak anouba kaithel sangama sabiyu haina singmi tami gi oiba apunma ming su thonbiyu hari Lampel Supermarket Development Joint Action Committee President Motum Ibehmal na thadorok pachero laman hai o ibobina chief minister oiringai gi matamda मतमदुगी सरकार के वंगांगलो एरंबा हौजिंगना बीजेपी की लुचिंगबो ओरिबा चीफ मिनिस्टर एन बीरेन सिंहना इम्फाल शहर की अकोइबदा लुनाना थमननबगी दमक स्टेट वेंडर सिंह लंपेल के सुपरमार्केट फम हनगनी हाइना फोंदोखिबनी मतमदुगी ngasi फावबदा चिंगमी तमिगे अपुनबा कैथेल अमो ओइना ngasi सु लेरी हौजिक लेरिबा सरकार की महूत मिनिस्टर टी एस श्याम कुमार नसु अनोबो कैथेल अमा सागनी हाइना लौथोकपा लेख्रबनी मरम असिना अतुबा मतमदा कैथेल अमा संग साबियु साद्रिंगेगी ममांगदा कैथेल असिदा फमलिबसिंगी कार्ड हाना सि तोबियु हाइना चेरोल असिना मखाताना हाइरी मंगा सुबा विंटर डिसेबल मेला रिलीफ सेंटर फॉर द वेलफेयर ऑफ डिफरेंटली एबल पर्सन मणिपुर सिंदुर मंगा सुबा विंटर डिसेबल मेला नोमाइजिंग नुमित ngasiदगी नुमित हमनि चुपना सगोल तेरा यंकोम लेरक कम्युनिटी हॉल द पांगथोक लगने हाइरी इंटरनेशनल डे ऑफ पर्सन विथ डिसएबिलिटीज मरी लेना नुमित असिद ब्लड डोनेशन कैम्प अमसु रिम्स हॉस्पिटल की ब्लड बैंक त पांगथोनबा थौरंग तोरी हाइरी कैम्प असिद सरुक यारदुना ईदान तौबिनबसु अपील तोरी नुमित हुमनि चथगदबा मेला असिद भारत सरकार की सोशल जस्टिस एंड एम्पावरमेंट की मिनिस्ट्री डिपार्टमेंट ऑफ एम्पावरमेंट ऑफ द पर्सन्स विथ disability की मखादा differently able persons सिंगबु unique disability ID registration लेमना तौगनी हारिबा ID असि मणिपुर की तोंगान बा स्कीम खुदिमक्ता चंगदबा यादबा अमा ओइरगले मरम अदुना differently able persons सिंगना खुदोंग चाबसि लौनन होनबियु registration तौब मतमदा disability certificate आधार कार्ड नत्रगा वोटर कार्ड नत्रगा BPL कार्ड अमदी पासपोर्ट फोटो
amadi darkar oi haina su makha tana cherol asina phongdoli state asida nisagi mayok ta phava lepte yon basu lepte pusalak basu lepte phava sodumak lepte ngarang su brown sugar kg amaga konana miyo ema far hari Narcotics and Affairs of Border NAF Manipur ki team amana ngarang Thobal Mojing Lamkhai area digi drug karbar toba miyo ema brown sugar kg amaga konana fare Manipur Police ki PRO na thadoruk pachirol amana hai farba miyo adu Thobal Mojing mayai lekai da leiba Rakibur Rahman sahi kunthraga mari apokpa lekhidraba Asamuddin kawi Mangon police na kaithelgi mamalda lupa lakh 15 rom oigedaba brown sugar kg ama maral siba yaba pochai khragasu phangki na police na case file ama tawduna makhata na thijin humjun bagi thabak chathari atopa amana Thobal district commando gi police team amana UNLF ki active kadar ni haiba Phairenbam iboyaima Eli Sakti sahi nifoga nipan apokpa lekhidraba Abira Tongam awang lekai diki masagi mayum dagi fare hari mahak hojje kaksin khuno bazar parking me yada leibni hari mahak na kaksin khuno wafagai amasung wangu area da organization na sige no kedar kya recruit tawi haiba khangma ngamle haiba chirolama Thobal police station gi case amasung register tawkhre hari acid haijalakpadagi like naribi meneka gi mateng amata hojik phawba phangdri hari Haukiba yumza kesanumiki numidang pung nipan makhairom taba matamda Imphal East District ki manung chanba soibam lekai wangkai khunau da thokkiba thodok amada acid haijalakpadagi soktuna Rims Hospital da like naribi M Ongbi Meneka chahi kunthra go humdoi mapuroiba M Santosh ki mateng amata hauji phawba phangdri hari wafam asi Citizen Club soibam lekai gi General Secretary Sapam Banavir na phongdokibani ngarang Manipur Press Club ta paumi singo unaba madamang hai hokiba November gitang kumapan gi numidang pung nipan makhairom taba matamda hata adalaiba MD Tomba koba mihoi amana Meneka da acid haijalakpadagi masada sada tara sokpadagi hojik Rims ta laikana duna leiri Meneka na dukan phamluraga halakpada thodok adu thokibani thodok adu da chenariba MD Tomba mamang da su thodok kaya da chenabada natana jail dagi thorokpasu kuidriba mihoi amani Lekai asimakta da thokiba thodok kaya da MD Tomba hanjin kayarak chenaba lekre acid na haijin duna ha na honaramba si amukta thokidriba thodok amani maramaduna sarkar gi mayai tagi mari maikai digi mari leinana department ki maikai digi atuba matamda miyang changbiduna asiguma makhal gi crime asi thoktanaba honabiu thodok adu da chenariba maraleba MD Tomba gi matakta lokopram thokpa an gi tabak lokhatpiu haina mahangna makhata na phongdoki All Jiribam Peace and Development Committee na tongan ba civil organization ko khusam na dunu Jiribam gi award pasing yengsin na ba Joint Coordination Committee ama semkhre hari Jiribam da base tauba paumi sing yauba semkhiba Joint Coordination Committee gi mapung oiba District Administration Education Health amadi ICD nya chingba thabak thorumda he na miyeng changni hari Pangthokkiba apunba mifam aduna kupna khana neinarba matungda tongan ba warep kya lokre hari mifam aduda phongdokkiba singdi Jiribam district ta leiba miyoi amana permanent resident certificate income certificate amadi domicile certificate na chingba long nabo honabada numit kunni rom hena changba aduga kanagumba kharana atenba matamda hekta pithokpagi mawongda uriba si lehendanaba officer sing leitabana maram oiraga miyamna thengnariba waba sing ase thoba matamda ko honaba niyom chumna thabak tauhanna bagi akan mawafam kaya thamle MOBC amasung atai department sing makhada paikhat tongan ba scheme sing kana ba phanghanna bagi damakta MOBC certificate niyam chumna amasung maram chana phanghanna bagi matang dasu mari lena authority na miyang changmina ba hairi handak chahi gi oina Jiribam gi public health engineering gi damak paisa hapi daba asi ben daba amasung nungai taba phongdoli state sarkar na Jiribam bu hantane yengbiri haibasi mayek senglaba khudamni hairi hospital da so doctor nurse amadi staff watpagi problem kaya mayok naribani haina phongdokladuna me gi tang 15 da Chief Minister N Biren Singh da point 18 jawba chirol masu pisinki Chief Minister na tha ohungi matam pi ki adubu hoji phawgadi point 18 adugi manungda amattasu thabak oina pangthoruktri maramaduna Chief Minister na pi ki ba thajaba adu manghandana thabak onthok pi ba taragadi Jiribam da leiriba tongan ba mahiroi organization
civil organization sing khusam tabuk moina pangthoruk trabadi khongjong moina changsin gani haina cherol sina makhatari National Food Security Act ke makhada state asigi Consumer Affairs Food and Public Distribution Department miyam da phongphom thokpa chakthong chang naina piribra amadi miyam da phanglibra haina Manipur Proletariat People's Democratic Union amadi Socialist Student Union of Manipur gi thomi sing yawa kangbu amana koina satuna yengsen bahukre hari MPP DU amasung SSUN gi apun makangbu amana nambol kendra gi manung da leiba tongan mafam kaya da miyam na PDS ki kuthang da chang naina food security gi polum sing phanglibra haibadu mioi kaya unadun warishana ke hari ngarang chat ki bakongchat adu da gi matang da MPP DU gi president Namairapam Mega Chandra Maitei na phongdorokpada khunja sing na hak thing na unaduna chang naina PDS ki polum sing phanglibra haiba wahang hanglobe mafam khare de tha manga gi cheng kerosene amata phangde haiba kaya ofam kaya pautom na khari sahi asigi oina hojik phawda tha amakaki chakthung ni phangkre haina phongdoroli nambol kendra gi oina punna yengbada chang naina miyam da PDS ki polom sing phangan mangamde haina lawi loinana yengsin khongchat asi tongan ba kendra sing amadi kachin koya sin bathungna chatkigani haina makhata na phongdoli miyam na phongphom thokpa food security ki chakthung phangdana leiriba se thuba matamda sarkar na miyeng changpham toi chang naina amasung matam chana phongphom thokpa sing adu phangana ba khona biu haina sarkar ki poning chingsin ki Hauzik sanabagi pauda Yumbu India England na panjan ahum anida thoikre Belgium world number 1 Argentina gi makhutta maithi kre Hockey World Cup League loinana Meghalaya gi club Silong Lazong na Goa gi club Churchill Brothers pu pansel 2-0 da maithi ba piduna table gi makok ta lekre Hero I League Mapan Suba East Zone Softball Championship ta nupi gi final da Manipur ga Odisha ga sanaragani nupa gi semi final lineup loikre hari Ahanba Governors Trophy State Level Mungna Kangjai 2017 Bishnupur na Imphal East pu panjel tarani thoi ani da thoi kre ngasigi damakta di Diamond Radio na pizaba nungti gi phongleba pau se gi maroi pau matang asida loisenjari Ayeng amok pungpham asida amok nungti gi phongleba pau gi pause sa headline amok bodona lakjege makhata ba thorom Diamond Radio gi 9077282001 da pongning gi warol phongdok pira pa SMS khara lokachaduna pajari